Suspension of operations sugi agreement asi shanti laknaba-gidamaktani mashi-dagi Handokpa Haibashi Manipur Leingakna Shantigi Mayokta Leire Takpani haina Kuki National Organization gi wangangloi Seilen Haokip na maral sirakli the Hindu pause the piba interview amada Seilen Haokip na hai sahi asagi February gi thada su agreement gi matam loibadagi makha tana matam sangdokna na ba hotnabada Manipur government na yadabadagi hauzik review tawduna leiribani su group singna ground rule thugari haina state government na siribo maral asi sugi matam sangdok lamlabdi joint monitoring group na yengsinjagadabani adubu hauzikti madu Handokpa mechanism amata leite maram maduna karam ground rules sing thugai ki haibigi list amata center na sembal leite amadi su group sing da khangalak pasu leite haina Seilen Haokip na phongdoki kukizo mar group sing asi leibak asidagi tokhai na taba pamba kanglup sing natte Manipur dagi separate administration taliba asisu constitution gi framework manungdani maram maduna anti india gi ming tapsan badlan gani haina so Seilen na hari kumjalisingani kungo humdogi me ahumgi mamangda Manipur gi manungda territorial council PBU haina demand toramba adu haujikti asoba hongba leire mamang sahi gi July August amadi September thada taliba separate administration gi demand asisu legislature leiba union territory ni haiba mayek sengna phongdok khrabani haina Seilen Haokip na makatari